अहनबद यामना मरुओइबा अपडेट खरा थमजगे कुकी सिंह कानथोकलंबा asi ngakpifam thok tabani herakle numit nini gi khongsat manipur da leiriba leibak asigi president Drupadi Murmu gi khongsat ki manungda kuki zo sing unabiramdre haiduna warubaga loina senapati da lakadoriba president gi khongsat ta makhoi saruk yararoi herakle kuki lup mayamna US na Pakistan da F-16 fighter jet yon bagi ayaba pikre US amasung Pakistan gi marakta khusugulai leiba yon bagi yana cherol sing khuyek pina khibaga loina US dollar million 686 crore gi US na saba F-16 fighter jet sing Pakistan da yon bada ayaba pikre US ki Defense Security Cooperation Agency na US Congress da fighter jet sing yon bagi cherol ama pisin khibadu US ta fongba pauche ama oiriba Jamna reporter rakibani jet leibagi yanaba asina US ki foreign policy da tengbang pibada natona US amasung Pakistan gi marakta terrorism thengnabada so puna chaminabagi pandamdani haiki lam leijadaba singda lampi bagi chanabi asi makhata na chana hanbiu association India lengang na hanadagi hauna paikhatuna lakpa 20.0 gi program gi makhada lam leijadaba singda lampi bagi chanabi asi makhata na chana hanbina ba all Manipur landless Developers Association gi maikai diga appeal tawrakli ngasi Manipur Press Club ta pangthokiba pawgi mifam amada All Manipur Landless Dwellers Association gi President Yumkhai Bambimol hai isagi iramdamni hairaga masagi mamingda low inkol patalam machet amata puthok pangamdana ngasi su hingli khwaidagi leibak thibadi asomna wana hingliba miyoi sing asina masagi khudong chanabagi damak masagi domicile natraga OVC certificate loge haiba matamda masagi inkol pata laitaba amadi khasna thibagi receipt puthok trabadi document sing loba yabagi oithokpa laite yelangwaidagi khundaduna leirakpa furup singi marakta kungama thoisuba chahi chasigi madam fawba masagi lam leitaba yum leitaba kaya ama yauri matau karamna sumna hanthaba thakta leikribano haibadu lenga ki mieng changhaningi haiki magna makhata na hai mioi sing asina hojik leijori balam haibadi protected forest area oigira reserve forest area oigira makhoina leiriba mafamda fazana settle toba yanaba forefather dagi lam lerektraba sing ado lengang na kupna mieng changbiduna hana dagi suhauna chanaduna lakpa India lenga ki 20.0 ki program makhada lam leijidaba mi amada 0.20 pibagi chanabi adu makhada na chanahanbiu miyam gi awaba se kokhanbiu haikibaga loina iramdam asida khundariba lam leijidaba singnasu association asida changlaklaga association asida ming jansenbiraga point amamtang oirabasu icha singidamak thamlamnaba punna changseminaski haiki nuclear bomb thadaba ngamba bomber plane Japan da paisinkhre Russia amadi China laiba anina punna Japan gi airspace maya nakna nuclear bomb thadaba ngamba makhalgi Tu-95 amadi H-6 bomber plane paisilakpadagi Japan da ki khangpoknakre hari Japan gi defense ministry gi maikai dagi phungdorakpagi matung ina China amadi Russia gi thawong adu Japan da ki khangpirakpa oina lawi loinana Japan gi national security da chawna singnarakpa amani haina su lawdaba ngamde haina phungdorakre nakal amaramda South Korea gi airspace maya nakna Russia gi plane turret amadi China gi plane ani paisilakhiba adugi matangda akanba mawngda yaningdaba phongdorakre thawong adu US gi maikai dagi su akanba mawngda yaningdaba phongdorakre hairi mayambaga luhongba ngamba MP Ilhan Somalia da thakibana chungani Trump mayambaga luhongba ngamba Democratic Party gi MP ODB Ilhan Omar US tagi magi horakfam Somalia da oina thakibana chungani haina America gi President Donald Trump na phongdokre karigumba ayaksu aige hek pongminaba ichan nupiga luhonglam labadi pungani fana lebasida leiba ngamloi adubu MP Ilhan Umrardi adumak yamna nungaina lebasida leiba ngamni haina su phongdokhibani amaramda Trump ki wafam adugi matangda paukhum piraduna Ilhan Umarna Trump na karigidamak atamna na aigi matangda asukla na khalibano haiba khangbangamde adubu Trump ki manakta atopa leiba ki thabak tawgadaba leitaba maramna kanadabada matamanghanba oigani haina phongdorakre Ilhan Umar 1995 ta US ta lakhibani hairi Pakistan ki puwari da ahanba oina ISI gi chief jail da thajinkre Pakistan ki puwari da ahanba oina leibasigi secret agency ama oiriba Inter Services Intelligence ISI ki hanagi Director General Lieutenant General Faiz Hamid Secret Eki wangmada thabak tawi haibagi maralda chahi daraga mari jail da thajinkre hari report asigi matungina ningsingba yabadi ISI ki hanagi Director General Lieutenant General Faiz Hamid hariba misa ase hauji jail da lairiba hanagi Prime Minister Imran Khan ga yamna naknana thabak torama miyoi amani mahakna Pakistan gi ISI gi Director General Lieutenant General oiringi matamda hauji CDF oiriba ase munir gi thabak thoram sing adubak yaningkhidabani ase munira mahaki mayokta leibasing mathang chairak pirakhibani hairi thagi tolo piba ngamdriba Yunus ki Bangladesh laibak mathang chaigi February 12 da mikhal pangthoklagani Thagi tolo fawba piba ngamdriba Mohammad Yunus Khan gi leibak Bangladesh ta mathang chaigi February 12 da mikhal pangthoklagani haina official oina lauthorakre
ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤꯕ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟ ꯚꯣꯠ ꯀꯥꯔꯛꯇꯨꯅ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟꯅ ꯄꯥꯝꯕ ꯂꯩꯕꯥꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯇꯝ ꯁꯥꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯅ ꯏꯟꯗꯤꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯋꯥꯃꯤ ꯂꯤꯒ ꯃꯤꯈꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯂꯩꯉꯥꯛꯄꯨ ꯊꯨꯒꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯨꯁꯂꯤꯝ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯃꯍꯦꯔꯤ ꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯧꯅ ꯁꯦꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯖꯃꯥꯠ-e-ꯏꯁꯂꯥꯃꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯤ ꯈꯥꯂꯤꯗꯥ ꯖꯤꯌꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯅꯦꯁꯅꯦꯂꯤꯁꯠ ꯄꯥꯔꯇꯤ (BNP) ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯈꯜ ꯊꯦꯡꯅꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯊꯔꯤꯕ ꯃꯤꯈꯜꯒꯤ ꯏꯍꯧ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯀꯤ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠꯅ ꯁꯧꯒꯠꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯀꯔꯤꯒꯨꯝꯕ ꯃꯤꯈꯜ ꯑꯁꯤꯗ ꯑꯋꯥꯃꯤ ꯂꯤꯒ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯁꯔꯨꯛ ꯌꯥꯍꯟꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯤꯈꯜ ꯑꯁꯤꯗ ꯑꯋꯥꯃꯤ ꯂꯤꯒꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯊꯧꯃꯤꯁꯤꯡꯅ ꯏꯍꯧ ꯍꯧꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯔꯤ꯫ ꯊꯥꯗꯣꯛꯐꯗ꯭ꯔꯕ ꯄꯥꯔꯠꯅꯔ ꯇ꯭ꯔꯝꯞꯀꯤ ꯋꯥꯍꯧꯗ ꯃꯥꯡꯖꯈ꯭ꯔꯦ ꯍꯥꯏꯅ ꯃꯣꯗꯤ ꯑꯃꯗꯤ ꯄꯨꯇꯤꯟꯒꯤ ꯐꯣꯇꯣ ꯎꯠꯇꯨꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯛꯐꯗ꯭ꯔꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯔꯠꯅꯔ ꯑꯃ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯋꯥꯍꯧꯗ ꯃꯥꯡꯖꯈ꯭ꯔꯦ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯐꯣꯇꯣ ꯎꯠꯇꯨꯅ ꯑꯃꯦꯔꯤꯀꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯁꯤꯗꯅꯤ ꯀꯥꯝꯂꯥꯒꯔꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯦꯔꯤꯀꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯁꯤꯗꯅꯤ ꯀꯥꯝꯂꯥꯒꯔꯅ ꯎꯠꯂꯛꯈꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯐꯣꯇꯣ ꯑꯗꯨ ꯍꯟꯗꯛ ꯏꯟꯗꯤꯌꯥꯒꯤ ꯈꯣꯡꯆꯠꯇ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯀꯥꯔ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯗꯨꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯅꯤꯅ ꯄꯨꯟꯅ ꯅꯝꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯗꯨꯅꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯥꯡꯖꯕ ꯉꯥꯛꯇꯅꯤ, ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯡꯆꯠ ꯁꯣꯛꯍꯟꯕ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥꯗ ꯇꯦꯔꯤꯐ 100% ꯊꯝꯖꯤꯜꯂꯝꯗ꯭ꯔꯕꯗꯤ ꯏꯟꯗꯤꯌꯥꯒ ꯑꯗꯨꯃꯛ ꯑꯐꯕ ꯃꯔꯤ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯇ꯭ꯔꯝꯞꯅ ꯇꯦꯔꯤꯐ ꯊꯝꯖꯤꯜꯂꯛꯈꯤꯕ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯈꯤꯗꯕ ꯏꯟꯗꯤꯌꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯇꯥꯛꯄꯅꯤ ꯍꯥꯏꯔꯤ꯫